Wangjing Tentha Dasu ki manung channel liba langathel taba lambigi khongsom bazar dagi khul tamna changlakliba lambi asigi eviction ase lesing amaga chamapan marifu tarukta base oiraga tawani hariba se langathel gi khunja singni abangam loi lesing amaga chamapan humfu gi map ta base tawraga eviction tawgadabani haina langathel gi miyam na fongdorokli ngasi langathel da pangthokpa pawgi mifam amada kanglaipak apunba lambing loki advisor PBR na fongdorakpada lambi asigi eviction tawbagi matangda thobal gi session court ta haukiba chahi kudlom ase lesing amaga chamapan humfu gi map ti yenglaga eviction tawbiyu haina langathel gi khunja singna case tawduna laklibane lesing amaga chamapan marifu taru ki map tadi lambi asigi khongjom bazar gi saruk tagi semdokpagi mami kaya ure encroacher singna lam kaya lausin ki balaire settlement gi director angau masamakna lesing amaga chamapan humfu gi map ti yenglaga eviction tawro haibasu laikhrabane Maramasana SDO Thobal na hayeng June gi tarik tara tarukta demarcation tawduna eviction tawgani haina order thoklibase lesing amaga chamapan humfu gi map te yenglaga tawdaba thoklabadi khunja sing yabangamloi makha case adumak tawduna leikigani haina fongdoknarki 1960 gi map reading da matamdugi director angauna 1986 की मैप रीडिंग तो तौबा यारोय 1960 की मैप रीडिंग द तौगदब डिमार्केशन हाइदना डिमार्केशन तो पोसक कोर्ट की ऑर्डर जो फंगबा डिमार्केशन की ऑर्डर जो फंगबा इनक्रोस तौबी हाइबगी रीजनिंग क्याम लेरबा अदिगी 2003 की ओपोजिशन ना इसार क्वेश्चन पुखलगा मतमदुगी मिनिस्टर ना इनक्रोस तौबी हाइबगी पॉइंट ऑफ व्यू मयाम थमलबा अदु पुनमक ओना तैनरगा 1986 की मैप रीडिंग दा demarcation tawgani haidana aikhoi da tapirakpa madumak aikhoi di tasengnamak objection tawgani haiba aikhoi yes de masamakta phongjokrami